Hana ki FIFA World Cup 2026 ki win Portugal ki team si match amakak sanabada ngairi draw oibane DR Congo ko sanabada draw oibada ngairi masigi results di yamna disappointment oiba dagi yamna ning bakai ngai kisu leiti ko masi ahan match ne adu pobus na te khoi draw satpane masidai sida khoi gi yam lubam na hauji Portugal ki team gi win moi gi player machine gi marta social media se khoi nuai na daba mami jaun ubo fange maruina khoi ahan ma match DR Congo ko sanagi ba match asida jaun neves na goal ama challaga haiba goal du sagi 45 minutes khoi injury time da DR Congo na equalize to give the 1-1 draw oiga match asi loisen kibane haiba match lo matung the man of the match si jaun neves na tabani jaun neves na tabasida post match amada hangbada Ronaldo gi matang mangonda hangbada mana khumbasi Ronaldo si chumdagi ordinary player amagumani magi tingi damta saniri player ni on extraordinary yaugdi habagi haibi phonglu khibo wafam asina maram orga jaun neves ki girlfriend gi comment sida koi Ronaldo gi fan singna sangaga pi ri comment si asumna hairi ngi boyfriend du retire to holo duga ball lo khoi got ta pass tong nabagi damak hayona sumaina comment pi ba yaure duga reply da mu hauji jaun neves ki girlfriend na sumna reply tawragli noi hauji got ne na khanjeri bu ma retire to holo ma yam selfish oy na mu halai ba ko my reply oina masigi matung hagle matung da khoi Ronaldo gi wife magi loina bi haitare ma Georgina sina mu magi comments asum na mu hale wow this generation is coming strong harga khoi nok pagi emoji ahum hapsale khoi karem na bagi kanom reply ma tawre masigi makhatara ko Portugal yam na maru ba key role player am oir ba midfield Bruno Fernandes ta su me am na criticism pi ba or criticize to hore post amada asumna Ronaldo gi fan amana thagal po iba male asumna post ama thangale nang na club ki demakta sanabada fazana sanaba the minor national level da sanaba ngamdriba karino perform to ngamdrino haina post ama thagale haiba post asida yam ngakpam na post asida khoi gi Ronaldo gi sister na like tokslakpa khoi gi love ki emoji pisale amarom da mu post gi comment section da asumna Ronaldo fan mayam asumna ri ko ball do Ronaldo da pass to khoi gi got da pass to Argentina da mu gi player mayam na Messi gi namakta sanaba to maina noju sanau hono ball pass to na sumaina comment mayam pire tasing na makata rakpada even bitina Pedro Neto da su khoi criticize to hongna lai tare ko adu tasing na sumna toraga moi manung da politics tora sanar po ibu taraga di World Cup ki oina di masi khoi maithi bagi lambi da changsin man hai tare ko masi tasing na khoi na fazana skill fana leibo taraga su heibo taraga su manung da maru lainaraga politics toraga ama magi moi gi masa gi sanani momong da sanaba masagi mingchen tan momom da chatharaga di masida koina sang na ayong na changsin gani habisidi othokpagi wangmada laisale ado masi tasengna wafam macam sa oiba taraga su tasengna masina achoba haidi mogi mentally da oi wakhalon da nuaine da mayam faula mania even mogi manager coach ori Roberto Martinez su haiba matang si da kok charangani khatim ma support to ba haibasi player du khata support to gadam na te Ronaldo support to da Portugal yaw gadam ni Portugal support to Ronaldo yaw gadam ni marmanur ta sengna mai pangna support to ge changsin ge haiba tar ga di fan sing si ju yamna achubo big wall ma lei habisi World Cup asina su ta ai mamang da su tak tuna lai marmaduna adom na support to da haujik si yamna lubabna Ronaldo fan ga khoi ge Portugal fan atop player sing marakta ungkhatnaba si sauna urabani masi tawdabana phai makha tarakpa leiba place da mai pakna changsinnaba masigumba wafum masa sina oraga moigi wakhalonda achoba impact ama oigani habisi aigi modne